Ngasigi wari asidi yam nungsinana leramba miyoi aniki mafamda topa miyoi ama changlakpadagi nungsinnaramliba adu hu olaktuna miyoi adugi punsi loikibagi warini. Wari asi taminaduna makoigi mafamda kari karamba thodok thokibage haibadu khangminasi. Wari asi Jabalpurda thokiba thodok amani. Jabalpurda police station ama lerami madudi Barelani. Barelagi manung channa Mangeri gi khungang ama lay. Mangeri gi khungang asi phauduna Narmada gi turel ama chelami. Hariba turel asida thong ama layrami. 23 January 2022 gi numidang wairam gi matamda angauba machugi swift car ama khamduna layrami. Hariba car asi matam kuinadagi khamduna layramba asi miyamna car aduda yengnaramki kari marong gi damak mafam aduda kuina khamduna layribano haina. Aduge henengangnariba asi car adugi manakta amadi car adugi manungda miyoi amata layramde maram masina miyamna car adugi matangda jingnaba khar phaunaramki. Miyamna jingnaba hena phauriba asi garina khamliba asi thong adugi mathaktani aduga car adugi mathakta mobile phone aduga car adugi thong manakta slipper amasu layramki. Maram masina miyamna jingnaba phaunariba asi Narmada turel aduda chongthaduna masa mathanda sijakharba jala haiba asini. Miyoi kharana mafam aduda yengnaduna leiringaida police team ama lambi adu phauduna laklambani. Aduda mafam aduda miyoi kharana omsinnaraga yenglaga leiramba aduda police ki gari khamduna miyoi kharada kari tauba yaurage haina hanglamki. Miyoi kharana karda khudonbi thinduna wari pumba hairamki. Police na car adugi manakta changchinduna car adu lok tawbra haina maningi thong hangduna yenglami. Thong adu hanglamki car adugi thong adu lok toromki de. Thong adu hanglaga yengubada police amadi mafam aduda leiramliba miyam adu angakpa ama oiramki. Car adugi manungda thawai yaudraba hakchang ama yaurami. Maning thangba seat aduda nupi amagi asiba hakchang ama I mayam ama tairiga leiramba adu police na munna yenglamki matau karamna siribano haina nupi asigi oi thangba thapakta nongmai maru ama panduna leiramki. Police na makata na car adugi manungda kupna yenglammi. Mamang thangba seat lomda yengoba matamda news channel gi mic amadi ID card yauromki loinana pistol ama aduga cartridge shell ahangba amasu yaurami. ID card adu Badal Patel kauba miyoi amagini. Haiba Badal asi sajinaba news reporter amani. Mahag asi geng amagi miyoi ni matam khargi mamangda police na phagiba leirabani. Police tagi tholaklaba matungda tholiba thodok asini. Police na ID card check tauringaida car adugi mathakta leiba phone adu call ama laklammi. Police ki miyoi amana call adu paikhalami. Phone adu paikhatpada Badal Patel asi city adugi Indiranagar Ransida mahaki yum leirami haiba si khangmangamlamki. Tarukliba phone adu makoigi yumgi miyoi oirami. Police na yumgi miyoi singda wari pumba hairami swift car amada badangi mobile ID card na chingba yaurami aduga hairiba swift car asigi manungda nupi amagi asiba hakchang amasu yawi aduga badandi hairiba mafam asida leiba ude maram aduna mahaksu khudong thiba ama taramba yai. Maram masina mafam asida laktuna yengnaba badangi imung manunggi miyoida hairami. Badangi imung manunggi miyoi singna mafam aduda laktuna yenglami. Badangi imung manunggi miyoi singna nupi asi masak khangmangamlamki. Nupi asigi mamingna Aniba Gewatni aduga mahaki sahi asi kunmari muk oiramgani. Badan amadi Aniba makoi ani asi nungsinabani hairamki. Makadana badangi imung manunggi miyoi na polista badan bu thinaba hairamki. Makoigi imung amadi mafam aduda leiriba miyoi sing aduna thajinaramki. Adudi Aniba hatkiba miyoi aduna badan busu halamlani haina hainaramki. Badangi imungi miyoina pakatpa phaunaramki. Badangi mafamda thohaningdaba thodok thoklamlabadi haina adubu police na Aniba haliba asi badanna hatpa oiramgani aduga Aniba halaba matungda turelda chongthakiba oiramgani khalamki. Maram asina police na miyoi khara kaurami aduga turen aduda badanbu thihalami. Police dasu wakal chamam narami badan namagi mobile phone amadi slipper thamlamlaga turelda chongthakiba tarabadi kari maromgi damak badan gi hakchang phangribano haina. Makhatana police na car asigi mapu asi kanano haina yenglami. Car gi mapu asi badan gi mamanaba Vijay Kumar gi ni khangmangamlamki. Mahak asi Bajar Nagar da leibani. Car gi mapu khangbadagi Vijay bu mafam aduda kauduna wahang pahong torongki. Vijay na haibagi matong ina badan achi aigi marupni
ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯥꯔ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯕꯅꯤ, ꯃꯍꯥꯛꯅ ꯀꯣꯏꯔꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯄꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯝꯕꯅꯤ, ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯑꯩꯒꯤ ꯀꯥꯔ ꯑꯁꯤ ꯅꯤꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯀꯥꯔ ꯑꯁꯤ ꯄꯨꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯚꯥꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯕ ꯊꯤꯖꯤꯟꯕ ꯍꯧꯔꯝꯈꯤ꯫ ꯑꯗꯨꯗ ꯈꯪꯕ ꯉꯝꯈꯤ ꯅꯤꯚꯥ ꯑꯁꯤ ꯕꯦꯇꯤꯑꯦꯝ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤ ꯄꯥꯔꯒꯤ ꯍꯤꯜꯁ ꯔꯣꯗꯇ ꯂꯩꯕꯅꯤ꯫ ꯀꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯝꯂꯤꯕ ꯐꯣꯟ ꯑꯗꯨꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯌꯦꯡꯂꯨꯕꯗ ꯕꯥꯗꯜ ꯑꯃꯗꯤ ꯑꯅꯤꯚꯥꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯨꯏꯔꯕ ꯅꯨꯡꯁꯤ ꯃꯔꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯈꯤ꯫ ꯑꯅꯤꯚꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯪꯕꯗꯁꯨ ꯑꯅꯤꯚꯥ ꯑꯃꯗꯤ ꯕꯥꯗꯟ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯪꯅꯗꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯅꯤꯚꯥꯒꯤ ꯑꯣꯐꯤꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯕꯗ ꯕꯥꯗꯟꯅ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯑꯅꯤꯚꯥꯕꯨ ꯎꯅꯕ ꯂꯥꯛꯈꯤ, ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯒ ꯕꯥꯗꯟꯅ ꯑꯅꯤꯚꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯕꯥꯗꯟꯕꯨ ꯊꯤꯗꯣꯛꯄ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯥꯗꯟꯕꯨ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛ SP ꯁꯤꯗꯥꯔꯊ ꯊꯥꯀꯨꯔꯅ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯀꯌꯥ ꯑꯃ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯕꯥꯗꯟꯕꯨ ꯊꯤꯕ ꯍꯧꯔꯝꯈꯤ꯫ 24 ꯖꯨꯂꯥꯏ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯕꯥꯗꯟꯕꯨ ꯇꯨꯔꯦꯜꯗ ꯊꯤꯔꯝꯈꯤ, ꯑꯗꯨꯕꯨ ꯕꯥꯗꯟ ꯑꯁꯤ ꯊꯤꯕ ꯐꯪꯂꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ 25 ꯖꯨꯂꯥꯏ ꯑꯁꯤꯗ ꯗꯤꯜꯋꯥꯔꯦ ꯈꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯨꯔꯦꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯝꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯉꯛꯅꯔꯝꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯔꯦꯜꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯍꯥꯟꯅꯗꯒꯤ ꯕꯥꯗꯟ ꯄꯇꯦꯜꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯊꯤꯔꯝꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯍꯛꯆꯥꯡ ꯑꯁꯤ ꯕꯥꯗꯟ ꯄꯇꯦꯜꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯕꯥꯗꯟꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯌꯦꯡꯕ ꯂꯥꯛꯍꯜꯂꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯌꯦꯡꯕꯗ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯕꯥꯗꯟ ꯄꯇꯦꯜꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯈꯤ꯫ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯈꯤ꯫ ꯕꯥꯗꯟ ꯄꯇꯦꯜꯅ ꯑꯅꯤꯚꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯁꯥ ꯃꯊꯟꯇ ꯇꯨꯔꯦꯜꯗ ꯆꯣꯡꯊꯗꯨꯅ ꯁꯤꯖꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯕ ꯊꯤꯗꯣꯛꯂꯝꯃꯤ꯫ ꯑꯅꯤꯚꯥ ꯀꯦꯋꯠ ꯑꯃꯗꯤ ꯕꯥꯗꯟ ꯄꯇꯦꯜ ꯑꯁꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯅꯤꯚꯥ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯅꯤ ꯑꯗꯨꯒ ꯇꯦꯂꯦꯟꯠꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯕꯥꯗꯟꯅ ꯑꯅꯤꯚꯥꯕꯨ ꯅꯨꯡꯁꯤꯔꯝꯈꯤ꯫ ꯀꯣꯆꯤꯡꯒꯤ ꯃꯇꯝꯗ ꯕꯥꯗꯟ ꯑꯃꯗꯤ ꯑꯅꯤꯚꯥ ꯑꯁꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯝꯕꯅꯤ, ꯃꯇꯝ ꯀꯌꯥ ꯄꯨꯟꯃꯤꯟꯅꯗꯨꯅ ꯍꯧꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯚꯥꯅꯁꯨ ꯕꯥꯗꯟ ꯑꯁꯤ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯗꯨ ꯅꯨꯡꯁꯤꯅꯕꯗ ꯑꯣꯜꯂꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯆꯤꯡꯗ ꯎꯅꯕ ꯈꯛ ꯅꯠꯇꯅ ꯀꯣꯆꯤꯡꯒꯤ ꯃꯄꯥꯟꯗꯁꯨ ꯎꯅꯕ ꯍꯧꯔꯝꯈꯤ꯫ ꯃꯇꯝꯅ ꯍꯧꯈꯤꯕꯅ 2014ꯗ ꯕꯥꯗꯟ ꯄꯇꯦꯜ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯕꯥꯗꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯑꯅꯤꯚꯥꯒ ꯎꯅꯕꯗꯤ ꯂꯦꯞꯂꯝꯈꯤꯗꯦ꯫ ꯕꯥꯗꯟ ꯑꯁꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯄꯥꯄꯔ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ, ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯥꯒꯤ ꯃꯃꯥ ꯑꯁꯤ ꯀꯦꯟꯁꯔ ꯅꯥꯔꯒ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯥꯗꯟꯒꯤ ꯃꯄꯥ ꯃꯊꯟꯇ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯥꯗꯟꯒꯤ ꯃꯄꯥꯁꯨ ꯄꯥꯄꯔ ꯁꯥꯕ ꯑꯁꯤ ꯇꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯄꯔ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯕꯥꯗꯟꯅ ꯃꯤ ꯑꯇꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ID ꯍꯨꯔꯥꯜꯂꯒ ꯃꯤ ꯑꯗꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯒ ꯃꯤꯑꯣꯏꯗꯒꯤ ꯁꯦꯜ ꯂꯧꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯌꯥꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯨꯕꯗꯒꯤ ꯄꯨꯂꯤꯁꯅ ꯕꯥꯗꯟꯕꯨ ꯐꯥꯔꯒ ꯖꯦꯜꯗꯁꯨ ꯊꯝꯂꯨꯕ ꯂꯩꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯅꯤꯚꯥꯅ ꯇꯥꯕ ꯃꯇꯝꯗ ꯑꯅꯤꯚꯥꯅ ꯕꯥꯗꯟꯗ ꯁꯥꯎꯔꯝꯈꯤ꯫ ꯁꯥꯎꯕꯗ ꯅꯠꯇꯅ ꯑꯉꯛꯄ ꯑꯃꯁꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯅꯔꯛꯂꯕꯁꯨ ꯕꯥꯗꯟꯒꯤ ꯑꯁꯦꯡꯕ ꯊꯕꯛ ꯑꯁꯤ ꯈꯪꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯅꯤꯚꯥꯅ ꯕꯥꯗꯟꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯈꯪꯕ ꯉꯝꯂꯝꯈꯤ꯫ ꯑꯅꯤꯚꯥꯅ ꯕꯥꯗꯟꯒꯤ ꯃꯇꯥꯡꯗ ꯈꯪꯕꯗꯒꯤ ꯑꯅꯤꯚꯥꯒꯤ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯑꯃ ꯂꯩꯔꯝꯈꯤ꯫ ꯍꯥꯟꯅ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯅꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯅꯤꯚꯥꯅ ꯕꯥꯗꯟꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯂꯝꯈꯤꯗꯦ, ꯕꯥꯗꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯕꯥꯗꯟꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯅꯤꯚꯥꯒꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯒ ꯇꯤꯟꯅꯔꯝꯈꯤ꯫ ꯃꯦꯅꯦꯖꯔ ꯑꯁꯤ ꯂꯨꯍꯣꯡꯂꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯕ ꯃꯤꯑꯣꯏꯅꯤ ꯈꯪꯅ ꯈꯪꯅ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯚꯥꯒꯤ ꯀꯝꯄꯅꯤ ꯃꯦꯅꯦꯖꯔ ꯑꯗꯨꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯕꯥꯗꯟ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯂꯝꯈꯤ ꯑꯗꯨꯒ ꯕꯥꯗꯟꯅ ꯑꯅꯤꯚꯥ ꯑꯃꯗꯤ ꯃꯦꯅꯦꯖꯔꯒꯤ ꯋꯥꯔꯤ ꯑꯗꯨ ꯈꯪꯕ ꯉꯝꯂꯝꯈꯤ꯫ ꯑꯅꯤꯚꯥꯅ ꯃꯥꯒꯤ ꯃꯦꯅꯦꯖꯔꯒ ꯊꯝꯂꯤꯕ ꯃꯔꯤ ꯑꯗꯨ ꯕꯥꯗꯟꯅꯁꯨ ꯁꯥꯎꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯅꯤꯚꯥꯅ ꯕꯥꯗꯟꯗ ꯋꯥꯁꯛꯂꯝꯕ ꯑꯗꯨ ꯕꯥꯗꯟꯒ ꯎꯅꯔꯒ ꯕꯥꯗꯟꯅ ꯑꯅꯤꯚꯥꯗ ꯅꯤꯡꯁꯤꯡꯍꯜꯂꯝꯃꯤ꯫ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ, ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪꯒꯤ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯦꯗꯅ꯫
ꯑꯩ ꯈꯪꯂꯔꯣꯏ ꯃꯇꯥꯒꯨꯝ ꯅꯪꯅ ꯃꯦꯅꯦꯖꯔꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯂꯤꯕ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯪꯂꯦ꯫ ꯕꯥꯗꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯅꯤꯚꯥꯅ ꯁꯥꯎꯔꯝꯈꯤ ꯑꯗꯨꯒ ꯑꯣꯐꯤꯁꯇꯁꯨ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯝꯈꯤ ꯑꯗꯨꯒ ꯕꯥꯗꯟꯅ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯅꯤꯚꯥꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯐꯨꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯕꯥꯗꯟꯒꯤ ꯃꯥꯌꯣꯛꯇ ꯗꯤꯜꯋꯥꯔꯤ ꯈꯠ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯅꯤꯚꯥꯒꯤ ꯃꯃꯥꯡꯗ ꯕꯥꯗꯟ ꯑꯁꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯝꯈꯤ꯫ ꯍꯧꯖꯤꯛ ꯕꯥꯗꯟꯅ ꯑꯅꯤꯚꯥꯗ ꯍꯥꯏꯕ ꯋꯥ ꯀꯌꯥ ꯇꯥꯔꯛꯇꯕꯗꯒꯤ ꯕꯥꯗꯟꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯀꯥꯔ ꯑꯗꯨ ꯅꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯥꯔ ꯑꯗꯨꯗꯒꯤ ꯑꯅꯤꯚꯥꯒꯤ ꯄꯦꯇꯤꯑꯦꯝ ꯑꯣꯐꯤꯁꯇ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯝꯂꯅꯤ꯫ ꯕꯥꯗꯟꯅ ꯑꯅꯤꯚꯥꯒꯤ ꯑꯣꯐꯤꯁ ꯌꯧꯕ ꯃꯇꯝꯗ ꯄꯨꯡ 3ꯃꯨꯛ ꯇꯥꯔꯝꯂꯒꯅꯤ ꯑꯗꯨꯒ ꯕꯥꯗꯟꯅ ꯑꯅꯤꯚꯥꯗ ꯃꯥꯒ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒ ꯆꯠꯄꯗ ꯌꯥꯗ꯭ꯔꯕꯗꯤ ꯑꯃꯨꯛꯀ ꯕꯥꯗꯟꯅ ꯏꯔꯥꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ, ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ, ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯒꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯅꯤꯚꯥꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯔꯥꯡ ꯊꯣꯛꯄꯗꯨ ꯄꯥꯝꯂꯝꯈꯤꯗꯦ꯫ ꯃꯃꯥꯡꯗꯁꯨ ꯕꯥꯗꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯥꯏꯕ ꯀꯌꯥ ꯅꯪꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯃꯨꯛꯀ ꯊꯣꯛꯍꯟꯅꯤꯡꯗꯕꯗꯒꯤ ꯕꯥꯗꯟꯒ ꯄꯨꯟꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯅ ꯆꯠꯂꯨꯔꯒ ꯅꯔꯃꯗꯥꯒꯤ ꯇꯨꯔꯦꯜꯒꯤ ꯊꯣꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯦꯅꯦꯖꯔ ꯑꯃꯗꯤ ꯑꯅꯤꯚꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯕꯥꯗꯟꯅ ꯑꯅꯤꯚꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯒ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯕꯥꯗꯟꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯀꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯝꯂꯒ ꯅꯔꯃꯗꯥ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯥꯗꯟꯒꯤ ꯁ꯭ꯂꯤꯄꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯊꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ ꯈꯔꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯈꯤꯕ ꯎꯍꯧꯕ ꯈꯔꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯀꯌꯥ ꯍꯤꯡꯍꯜꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯤ꯫ ꯕꯥꯗꯟ ꯑꯃꯗꯤ ꯑꯅꯤꯚꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫